Kosem na lawduna ngasidagi hawkiba class 12 ki higher secondary examination lising ani kuntarukta Wabagai Higher Secondary School Exam Center da thokiba thodok adu Citizens Association for Rural Development card Wabagai amadi Social and Economic Development Organization sedo hiangnam gi maike digi Akanba Maongda Yaningdaba Phongdorakli Wabagai gi mafam amada ngasi pangthokiba pawgi mifam amada card Wabagai gi Games and Sports ki Secretary Namarangpam Binantana Phongdokibada Wabagai Higher Secondary School Examination Center asida ngasi pamnu thodok ama oina extra time hapiu yade haiduna mairosina answer script amadi admit card segai ba mai thaba yauna sauna sarangna ba thoki makhatara koda asigumba pamnu thodok asi thondana ba sedo Yangnam amadi card Wabagai gi Maikai dagi Oza sing staff sing amadi Mari Lainari ba Loisangi Mateng Pangduna exam asi Loiba Fawba Ningtina Pangtona Honaragani Authority nasu school asida exam center oribasi atopada hongdokpiganu adumak school asida center ohenbiu haiki Sisi Kosem na loba class 12 ki Akanba parikha thaba numit ko gi Wabagai Higher Secondary School da Yaningdaba thodok Akanba numit asida sata singi maratagi dongti bakra tholapadagi sigumaba school asigi akai toina singba singkra thokre ekoi matung makha taba thoktanaba gi damakta ekoi gi hujusi lajariba kan Wabagai amadi sedo hiangnam hariba anisna pullaga makha taba lemoriba parikha thagada numit sing asida ekoi jasing staff sing aduga mari lenaba authority single loina na punminaraga koi club ki side gi makha taba thobuk Yaningdaba thobuk sing thoktanaba gi damak ekoi gi side gi su angam mateng pangjaragani hariba center si hongbidana basu mafam masida dum makha tana henbina basu mari lenaba department sing su ek object si pijari